3 months wari asi aina wari mayai lok jaraga episode 1 loina aina thajagre adugi matung wari makok tagi haujaraga episode 2 oina su thajagre wari paring asi khangnabagi damak punsiba athapa khungang amadagini mahal imphal da matam khara barada leiraga Delhi da MPSC exam tharunabagi damak matam khara mahak imphal da barada leinaba laami mahak na leiba bara aduda tampa kaubi nupi amasu mahak khangnare amadi barada makhoiga leiminaba matai manau masadi yaujadaba matai manau amusu punsiba bu yamna luna tauba amusu mahak khangnare amadi mahak coaching tawfamda mahak achep marup oina James kauba nipa amusu khangnare ngasi amaka pujarakli oval story na 3 months episode 3 James nongmata nati nuti numit khudingi ojaga ningai sangda nazana adumak lei ojana ngangi adumangai ojagi wa kaya thawaide James mahak class yawningde magi mamanabu singi marakta adum tinduna leiningi ojana hai adumangai adubu oja kaya thawaide mamanabaga adumak loina duna tuition loiraga waiting shed ta ai phamlaga gari ngai duna leirami gari lakadaba pungsing ngayhak yengi ngayhak amuk khali James na tawrisi kaino mana ojada ningai sangdana dana ai gari tonglaga parada makalai aigi leipa aina aigi kaada changlakpada aigi thangnadana leiriba itaimana kaurai punsiba nang ngakta changlakhone ka sunda aina itaima kaigino lao chaksang somna ngakta changlo itaima wa ma haigi aina itaima kai haidoino punsiba aina manda wari khara sage tawbani lao phamu lao itaimana punsiba nangbu akhoiga sumaina barada leiminawsibu nungai drabo ihei hainadrabo aina itaima yam nungai da itaima khoiga leiminawsi itaima khoina manawdagna yam nuna su tawbi sidi ado punsiba nangi award pa leirasu adum hairo itaimada itaima hojik phawbidi wati to itaima watla kanda hairaki itaima do yamna phai marai baksu yamna thi magi mapuroi budo adu su soina iduna lei masa su yaujate itaima si uroga aigi itaima do adum ningsing aina itaima mathakta lesabi ama leisi kanano kadai deino o mathakki dura magi ming tampha ko buni athapa khungang amadagini maga manamaga lemina buni adu kaidawroge ne punsiba nangbu thengnaro abo aina natida itema sumna dum hangbani kadai dagino haina mabu mapau yamna phabani aisu ikaidana punsiba chalo pothajara aina itema sangkhrage ka potharo aisu dum itema dagi thorak aina itema khoi ka dagi thorakpaga maga istihada thengnare akhoi ani ngatang bichana dana le aina nangi ming tampha ko natra mana nangdi kamaina khangiba aina khangi ni kaino tamphana inamana hairai oirani akhoi ani ngahak wari sanaramaga aisu ai ka changkhre tampha su moi ka chang mathangi numita ai tuition mafamda mak chatle aina ojada kusalam ta hange na changma matanda ojana punsiba ngaikhone James to nang no oiragadi khara ngangnaba yagani mana loinariba misingdo kaya loina handingde mana magi ima baba gi mayokta adum leptang leidu kaigino mana sijinariba nisado afaba nate magi punsido lamakhang mangani aina oja aina su toina mangonda dum haibani adubu akhoina haiba wase moina kya lawde adone punsiba miyoibona mangbase kuide miyoibana phanabu hotnabadi yam kuina changbani punsiba nang kaugunu ima babana noibu nahi mapung phana tam hoina thara ise mapung pana tamgadabani ko punsiba kadai nangi question do ai yengbirage ojana question do yengbuloraga ai ojagi manatagi thorakla ai tuition mafamdagi aigi laifam barada mahalai
ꯑꯩꯅ ꯍꯜꯂꯛꯄꯗ ꯕꯔꯥ ꯃꯈꯥꯗ ꯇꯝꯐꯥꯗꯤ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥꯅ "ꯄꯨꯟꯁꯤꯕ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ." ꯑꯩꯅ "ꯇꯝꯐꯥ, ꯀꯩꯗꯧꯔꯤꯅꯣ ꯅꯪꯗꯤ ꯑꯗꯨꯗ?" "ꯅꯪꯕꯨ ꯉꯥꯏꯔꯝꯃꯤꯅꯦ, ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ." "ꯀꯩꯅꯣꯅꯦ ꯍꯥꯏꯌꯨꯅꯦ ꯇꯝꯐꯥ." "ꯅꯪꯅ ꯇꯨꯏꯁꯟ ꯍꯜꯂꯛꯑꯒ ꯇꯨꯏꯁꯟꯁꯨ ꯊꯦꯡꯅ ꯍꯜꯂꯛꯑꯦ, ꯆꯥꯛ ꯊꯣꯡꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯊꯣꯡꯕꯤꯒꯦ, ꯅꯪꯒꯤ ꯁꯣꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯨ." ꯑꯩꯅ "ꯌꯥꯅꯤꯗ ꯇꯝꯐꯥ, ꯃꯤ ꯀꯅꯥꯅ ꯎꯈ꯭ꯔꯒ ꯀꯩꯅꯣ ꯉꯥꯡꯅꯅꯕꯅꯦ. ꯑꯩꯅ ꯊꯦꯡꯅꯁꯨ ꯏꯇꯩ ꯃꯈꯣꯏꯗꯒꯤ ꯑꯗꯨꯝ ꯆꯥꯒꯦ ꯌꯥꯅꯤꯗ." ꯇꯝꯐꯥꯅ "ꯀꯅꯥꯅ ꯉꯥꯡꯅꯗꯣꯏꯅꯣ? ꯉꯥꯡꯅꯔꯣꯏ." ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯆꯦꯠꯁꯤꯜꯂꯛꯏ, ꯐꯣꯡꯗꯤ ꯐꯣꯡꯗꯣꯛꯅꯗ꯫ ꯑꯁꯤ ꯑꯣꯏꯔꯦ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯃꯥꯅꯁꯨ ꯈꯜꯂꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯐꯣꯡꯗꯣꯛꯅꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯐꯣꯡꯗꯣꯛꯅꯗꯦ꯫ ꯃꯥꯒ ꯑꯩꯒ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯍꯦꯟꯖꯤꯟꯅꯔꯛꯏ꯫ ꯑꯩ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂꯛꯏ, ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯕ꯭ꯔꯥ? ꯑꯍꯤꯡꯗꯨꯃꯁꯨ ꯂꯥꯏꯔꯤꯛꯁꯨ ꯌꯦꯡꯈꯤꯗ꯭ꯔꯦ, ꯑꯩ ꯇꯨꯝꯅꯤꯡꯕꯁꯨ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ꯫ ꯑꯁꯤꯔꯥ ꯊꯃꯣꯏ ꯑꯅꯤ ꯅꯛꯁꯤꯟꯅꯔꯛꯄ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯊꯥꯞꯄ ꯈꯨꯡꯒꯪꯗ ꯂꯩꯍꯧꯔꯤꯕꯤ ꯑꯩꯒꯤ ꯏꯃꯥ ꯅꯣꯡꯃꯒꯤ ꯀꯩꯊꯦꯜ ꯍꯜꯂꯛꯑꯒ ꯃꯆꯥ ꯑꯩꯒꯤꯗꯃꯛꯇꯗ ꯍꯣꯠꯅꯖꯕꯤ꯫ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯒ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯇꯥꯆꯧꯕꯨ ꯀꯧꯊꯣꯛꯏ꯫ "ꯏꯕꯨꯡꯉꯣ, ꯑꯆꯧꯕ, ꯅꯪ ꯉꯥꯛꯇ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ." ꯇꯥꯆꯧꯗꯣ ꯊꯣꯔꯛꯇꯦ꯫ "ꯑꯆꯧꯕ, ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ?" ꯇꯥꯆꯧꯗꯣ ꯊꯣꯔꯛꯏ꯫ "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ?" "ꯏꯃꯥꯅ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯇꯨꯏꯁꯟ ꯐ꯭ꯔꯤ ꯊꯤꯅꯕ ꯄꯩꯁꯥ ꯋꯥꯠꯂꯦ ꯍꯥꯏ, ꯄꯩꯁꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ?" ꯇꯥꯆꯧꯅ "ꯏꯃꯥ, ꯇꯣꯂꯣꯞꯁꯨ ꯐꯪꯗꯦ, ꯄꯩꯁꯥꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯐ꯭ꯔꯤ ꯊꯤꯕꯅꯦ ꯀꯩꯅꯦ, ꯄꯩꯁꯥꯗꯨ ꯑꯃꯠꯇ ꯀꯣꯟꯅꯗ꯭ꯔꯦ. ꯃꯈꯣꯏ ꯃꯇꯩꯃꯒꯤꯁꯨ ꯁꯅꯥ ꯑꯃ ꯁꯥꯖꯤꯜꯂꯨꯏ ꯍꯥꯏ, ꯑꯗꯨꯅ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯃꯥ." ꯏꯃꯥꯅ "ꯍꯥꯏ, ꯅꯪ ꯅꯅꯥꯎ ꯅꯨꯄꯥꯒꯤꯗꯣ ꯇꯧꯗꯕ ꯌꯥꯗꯕꯅꯦ. ꯅꯪ ꯀꯅꯥꯗꯒꯤꯅꯣ ꯄꯨꯔꯨꯒꯦꯔꯥ ꯀꯩꯅꯣꯝꯃ ꯇꯧ, ꯅꯅꯥꯎ ꯅꯨꯄꯥꯒꯤꯗꯣ ꯄꯤꯗꯕ ꯌꯥꯗꯕꯅꯤ." "ꯑꯁ, ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯂꯩꯇ꯭ꯔꯦ, ꯀꯔꯤꯝꯇ ꯄꯩꯁꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ." ꯇꯥꯆꯧꯅ "ꯑꯁ, ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯁꯤꯁꯨꯅꯦ, ꯃꯥꯅ ꯑꯅꯤꯡꯕ ꯑꯃ ꯂꯩ. ꯃꯥꯅ ꯅꯤꯡꯈ꯭ꯔꯗꯤꯅꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕ ꯊꯕꯛꯁꯤꯗ." ꯏꯃꯥꯅ "ꯍꯥꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ." ꯏꯃꯨꯡꯗꯒꯤ ꯏꯇꯩꯃꯅ ꯇꯥꯆꯧꯕꯨ ꯀꯧꯁꯤꯜꯂꯛꯏ꯫ "ꯑꯣ, ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ. ꯑꯣ, ꯇꯥꯔꯤꯕ꯭ꯔꯣ? ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ." ꯇꯥꯆꯧꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯏ꯫ ꯏꯃꯥꯅ "ꯆꯠꯂꯣ ꯆꯠꯂꯣ, ꯆꯪꯉꯣ. ꯏꯃꯨꯡꯗꯅꯦ ꯅꯪꯕꯨ ꯀꯧꯁꯤꯜꯂꯛꯏ, ꯆꯠꯂꯣ." ꯇꯥꯆꯧꯁꯨ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯏꯇꯩꯃꯗꯣ ꯏꯃꯨꯡꯗ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩ꯫ "ꯑꯩꯈꯣꯏꯁꯨꯅꯦ ꯏꯆꯥ ꯄꯣꯛꯏꯅꯤ, ꯏꯆꯥ ꯁꯦꯝꯃꯤꯅꯤ, ꯃꯈꯣꯏꯗ ꯃꯆꯥ ꯁꯦꯝꯕꯗꯨ ꯉꯥꯏꯔꯤꯅꯦ. ꯇꯣꯂꯣꯞ ꯈꯔ ꯐꯪꯕꯁꯤꯁꯨꯅꯦ ꯆꯤꯇꯤꯠꯀ ꯄꯥꯇꯤꯠꯀ ꯑꯃꯠꯇ ꯍꯦꯛ ꯀꯣꯟꯅꯗꯦ." ꯏꯇꯩꯃꯅ "ꯀꯅꯥꯒꯤꯅꯣ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯏꯗꯨꯅ?" ꯇꯥꯆꯧꯅ "ꯄꯨꯟꯁꯤꯕꯒꯤꯅꯤ." ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ "ꯄꯨꯟꯁꯤꯕ, ꯅꯪꯉꯣꯟꯗ ꯊꯥꯔꯛꯅꯕ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯅꯪꯅ ꯈꯜꯂꯤꯗꯣ ꯅꯪ ꯅꯃꯥꯏ ꯄꯥꯛꯄꯁꯨ ꯉꯝꯃꯣꯏ. ꯅꯪꯅ ꯅꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯔꯒꯅ ꯅꯪ ꯄꯩꯁꯥꯗꯨ ꯀꯗꯥꯏꯗꯩꯅꯣ ꯊꯤꯔꯣꯗꯅ." ꯑꯩꯒ ꯇꯥꯆꯧꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯕꯗ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯏꯃꯥ ꯑꯗꯣ ꯃꯄꯥꯟꯗ ꯍꯦꯛ ꯍꯦꯛꯇꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯕꯨꯡꯗꯨꯕꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯤꯁꯦ? ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯨꯔꯣ. ꯂꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥ ꯄꯨꯟꯁꯤꯕꯁꯦ, ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ, ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯗꯅ ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ. ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯨꯔꯣ." ꯍꯥꯏꯗꯨꯅ ꯏꯃꯥ ꯑꯗꯣ ꯍꯦꯛ ꯍꯦꯛꯇꯨꯅ ꯀꯞꯄꯤ꯫ ꯑꯩꯅ "ꯇꯥꯆꯧ, ꯀꯩꯅꯣ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤꯔꯤꯗꯨꯕꯣ? ꯑꯩꯁꯤꯕꯨ ꯇꯥꯆꯧꯒꯤ ꯅꯅꯥꯎ ꯅꯠꯇ꯭ꯔꯕ꯭ꯔꯣ? ꯑꯩꯁꯤꯕꯨ ꯇꯥꯆꯧꯒꯤ ꯅꯅꯥꯎ ꯅꯠꯇ꯭ꯔꯕ꯭ꯔꯣ?" ꯇꯥꯆꯧꯅ "ꯄꯨꯟꯁꯤꯕ, ꯈꯪꯗꯦꯅꯦ, ꯍꯟꯗꯛ ꯇꯣꯂꯣꯞꯁꯨ ꯐꯪꯗꯦ, ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯐ꯭ꯔꯤꯅꯦ, ꯅꯇꯩꯃꯒꯤ ꯂꯤꯛ ꯑꯃ ꯁꯥꯖꯤꯟꯈꯤꯕꯅꯦ. ꯈꯪꯗꯦꯅꯦ, ꯅꯪ ꯉꯝꯅ ꯉꯝꯅꯕ ꯇꯧꯔꯣꯀꯣ, ꯀꯗꯥꯏꯗꯩꯅꯣ ꯌꯦꯡꯉꯣ. ꯐꯔꯦ ꯐꯔꯦ, ꯊꯝꯃꯣ." ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕ ꯂꯣꯏꯕꯒ ꯑꯩꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯉꯣꯟꯗꯕꯨ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯩꯒꯤ ꯏꯃꯥꯗꯨꯗꯤ ꯀꯔꯝꯃꯥꯏꯅ ꯇꯧꯔꯝꯒꯅꯤ, ꯀꯗꯥꯏꯗꯒꯤ ꯆꯥꯔꯝꯒꯅꯤ? ꯑꯩꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯇꯝꯐꯥꯗꯤ ꯂꯣꯏꯅꯃꯛ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯇꯝꯐꯥꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯪꯉꯤ, ꯄꯨꯟꯁꯤꯕ ꯅꯪꯅ ꯅꯨꯡꯉꯥꯏꯗꯅ ꯂꯩꯔꯤꯗꯤ ꯀꯩꯒꯤꯅꯣ? ꯅꯪ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨ ꯀꯅꯥꯅꯣ? ꯑꯩꯅ ꯀꯅꯥꯁꯨ ꯅꯠꯇꯦꯗ, ꯆꯨꯝꯅ ꯌꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯇꯝꯐꯥꯅ ꯈꯪꯉꯤ, ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯅꯣꯏ ꯌꯨꯝꯒꯤ ꯃꯤꯅ? ꯀꯩꯁꯨ ꯍꯥꯏꯗꯦ ꯇꯝꯐꯥ, ꯁꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤꯅꯤ, ꯅꯪ ꯁꯤꯗ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ꯫ ꯇꯝꯐꯥꯅ ꯍꯥꯏꯌꯨ, ꯅꯪ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯌꯨꯝꯒꯤ ꯃꯤꯅ? ꯇꯝꯐꯥꯗꯣ ꯑꯩꯉꯣꯟꯗ ꯏꯀꯣꯏ ꯀꯣꯏꯗꯅ ꯑꯩꯕꯨ ꯃꯥꯒꯤ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯅ ꯀꯩꯁꯨ ꯈꯟꯗꯅ ꯋꯥꯗꯨ ꯀꯣꯏꯗ ꯀꯣꯏꯗ ꯑꯗꯨꯝ ꯉꯥꯡꯂꯛꯏ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯣꯏꯅ ꯇꯧꯒꯅꯤ, ꯅꯪ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯗꯕ ꯌꯥꯔꯣꯏ, ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯍꯤꯔꯝꯗꯣ ꯑꯗꯨꯗ ꯅꯪ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯇꯝꯐꯥꯅ ꯑꯩꯒꯤꯗꯃꯛꯇꯗ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯦꯞꯈꯤ꯫ ꯇꯝꯐꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯆꯦꯠꯁꯤꯜꯂꯛꯏ꯫ ꯇꯝꯐꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯌꯦꯛꯅꯕ ꯐꯥꯎ ꯂꯩꯃꯤꯟꯅꯔꯗꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅꯤ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯈꯤꯗꯦ, ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯇ꯭ꯌꯨꯁꯟ ꯑꯃꯨꯛ ꯆꯠꯂꯦ꯫ ꯑꯩ ꯀ꯭ꯂꯥꯁ ꯌꯥꯎꯗꯕꯤꯗ ꯇꯣꯉꯥꯟꯅ ꯊꯩꯗꯣꯛꯂꯒ ꯐꯝꯂꯒ ꯂꯩ꯫ ꯑꯩꯅ ꯐꯝꯂꯤꯉꯩꯗ ꯖꯦꯝꯁ ꯐꯠ ꯆꯪꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯀ꯭ꯂꯥꯁ ꯌꯥꯎꯗ꯭ꯔꯤꯗꯤ ꯄꯨꯟꯁꯤꯕ? ꯑꯩꯅ, ꯖꯦꯝꯁ ꯑꯩ ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯔꯣꯏꯒꯦ꯫ ꯖꯦꯝꯁꯅ, ꯄꯨꯟꯁꯤꯕ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯑꯩꯅ, ꯖꯦꯝꯁ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯂꯩꯇꯦ, ꯑꯩ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ꯫ ꯖꯦꯝꯁꯅ, ꯄꯨꯟꯁꯤꯕ ꯅꯪꯒꯤ ꯑꯅꯤꯡꯕꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ, ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯖꯦꯝꯁꯇ ꯂꯤꯊꯣꯛꯏ꯫ ꯖꯦꯝꯁꯅ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯔꯤ ꯋꯥꯠꯂꯤ? ꯅꯪꯒꯤ ꯃꯔꯨꯞꯅꯦ ꯑꯩꯁꯦ, ꯅꯪꯒꯤ ꯑꯉꯝꯕ ꯑꯩꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯅꯪꯅ ꯇꯧꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯩꯃꯛ ꯃꯤ ꯑꯣꯏꯗ꯭ꯔꯁꯨꯅꯦ, ꯑꯩꯅ ꯅꯤꯁꯥ ꯆꯥꯔꯁꯨ, ꯑꯩꯅ ꯉꯥꯎꯁꯤꯟꯅꯔꯁꯨ, ꯄꯨꯟꯁꯤꯕ ꯅꯪ ꯑꯃ ꯃꯤ ꯑꯣꯏꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯩꯅ, ꯖꯦꯝꯁ ꯅꯪꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯕꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ, ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯎ ꯍꯥꯏꯗꯅ꯫ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯕ ꯀꯥꯟꯗꯗꯤ ꯖꯦꯝꯁꯀꯤ ꯗꯦꯗ ꯕꯣꯗꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯗꯣꯛꯇꯔꯗ ꯍꯪꯉꯤ, ꯗꯣꯛꯇꯔꯅ ꯃꯥꯒꯤꯁꯦ ꯈꯔ ꯊꯦꯡꯃꯟꯈ꯭ꯔꯦ, ꯗ꯭ꯔꯒ ꯑꯣꯚꯔ ꯑꯣꯏꯕꯅꯤ, ꯃꯇꯝ ꯈꯤꯇꯪ ꯆꯥꯅ ꯄꯨꯈꯠꯂꯝꯃꯒꯗꯤ ꯃꯥꯁꯤ ꯀꯟꯕ ꯉꯝꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯗꯣ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯗꯅ ꯃꯥ ꯁꯤꯈꯤ꯫ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯄꯥꯎꯇꯥꯛ ꯇꯥꯛꯑꯝꯃꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯇꯝꯐꯥꯒ ꯑꯩꯒ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯆꯦꯠꯁꯤꯜꯂꯛꯏ꯫ ꯇꯝꯐꯥꯒ ꯑꯩꯒ ꯅꯨꯡꯁꯤ ꯃꯔꯤ ꯄꯤꯅꯔꯦ, ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯅꯈ꯭ꯔꯦ꯫ ꯃꯥ ꯑꯩ ꯅꯨꯡꯁꯤꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯠꯁꯤꯟꯗꯨꯅ ꯅꯨꯡꯁꯤ ꯃꯔꯤ ꯄꯤꯅꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯄꯥꯔꯛꯇ ꯀꯣꯏꯔꯨꯁꯦ ꯍꯥꯏꯗꯅ ꯃꯥꯒ ꯑꯩꯒ ꯄꯥꯔꯛꯇ ꯀꯣꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯒ ꯑꯩꯒ ꯄꯥꯔꯛꯇ ꯀꯣꯏꯕ ꯂꯥꯛꯑꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯥꯅ, ꯄꯨꯟꯁꯤꯕ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯑꯩꯅ, ꯀꯩꯅꯣ ꯍꯥꯏꯌꯨ ꯇꯝꯐꯥ꯫ ꯍꯣꯏ ꯑꯩ ꯍꯥꯏꯒꯦ, ꯉꯁꯤꯗꯤ ꯈꯪꯍꯧꯅꯕ ꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯖꯥꯎ ꯑꯆꯧꯕꯁꯤꯗ ꯏꯔ ꯊꯝꯂꯝꯗꯣꯏꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯌꯨ? ꯑꯩꯁꯦ 3 months ꯁꯨꯔꯦ꯫